State asigi aying asagi khalda yamna chawna ahongba ama lakpaga loinana sa sansingi sajik chaba mafam mangsilakpa asina maram oiraga state asigi chawthok chaningai oiriba poni mangsilakpa yana leire malem leimairigi mangkhiba yana leiriba Manipurgi poni kannanabagi damak state government na athuba matamda akanba mityeng changbiu haina Manipur poni thawai yauna yokhatpada mapung oiba thodang lobada natana Manipurgi mail pauchegi executive editor oina thau puriba Ningthau Khongjam Ibungo Chobina Thamlakli Namphel Pata Manipur State Veterinary and Animal Husbandry Service ki makhada leiba Manipuri pony breeding farm da state asida hokiba nonini asida nong kanna chubadagi Lamphel Pat ki pony sing machinjak chafam leitaduna kangauna duna leramba thengnakhi Manipuri pony sing na yamna nungaitaba mong amada leramba phibam aduga mari lenana Ibungo Chobina Hai Manipuri pony asi yamna nungaitaba phibam amada matam sangna leirakli India lengana leibak asida leiriba sa sansingi oina chahi manga khudingi pangthokba quennial livestock census ki matung ina kumja lising ani ohum dagi kumja lising ani tara taret phawbada pony ki masing hantarakli kumja lising ani kunmari kunmanga census hojik phawba ngainari adubu census asida pony ki masing asi lising ama phawbada lakani haina panari Masimak state asigi oina yamna chawna ninghannaba oigadawri haiki lamdam asigi pony masing hantarakpa asi maru oina state asida mamangdagi leirakpa sanjabung lampak kya mangsilakpa asina achauba maram ama oiri haiba wafam Ibungo Chobina thamladuna veterinary and animal husbandry service ki makhada leiriba amadi Manipuri Polo and Horse Riding Association na chalairiba Manipuri pony breeding farm asida subnatagi sagol chamadagi chama yankai phawba yokpi thakpi bagi khudong chaba lei adubu matam gi ising ichau tholakpa matamda farm asi ising thumjin badagi sagol sing asi yangsin bada awaba ama oiri haina phongdolakhi Ibungo Chobina makha taraduna pony bu conserve amadi preserve tawnaba haiduna kumja lising ani tara tarukta Manipuri pony gi oina akhannaba policy ama semba leikhre adubu policy asigi makhada State asigi Valley District Marida pony ki grazing field semnabagi survey tawkhraba phawba thabakta pangthokpa ngamdana leiri Manipuri pony asi sangai gumna endangered species category da yawhanduna sagol makhal asibu yokhatnaba concern authority da hijakrabasu sagol asi lamlakki sa oidabana endangered species ki category da chanba yaroi haina haibirai lamhang mangsilakpa sajik chafung kaya ama khopsilakpa asina Manipuri pony singi mathau taba machinjak phangdabana maram oiraga lambi sorokta Thoglakli lambi da taramba fatta haudi chabari food poisoning tawba loinana lambi da pony masa sing gari na thomlambari kaya ama siri haina nungnang ba phongdorakhi state asigi oina pony ki polo season asi October thadagi March April phawbani haiba wafam Ibungo Chobina thamladuna season asigi matungda sagol sing asi natural grazing area da hanjabani adubu sagol sing asigi chafam thakfam leiraktabana achauba awaba ama oidi haiki Normal Charlo.